amadi hausin kiba khangaude. Inga ingen yoraklabada kumgi nongdi makum matha oibana churagle. Thili nongan badagi numit taba phau adum chuba numit na anambani. Thabak chathok chasindi yamna nungaitre. Risi nonga tabaga itan talle masado. Nong na maram oiraga sedul su yaithokibagi shooting chalamde ngasidi. Ayuk chak toklaba tungduni. Mayamba matayma mama amadi yumduda layriba mayamdo punna kaman roomduda phamlaga wari watai tawri. Risigi mama ahal fana oishille. Mapagi tamthiba miot minay laykibana wakhaldi amuk kainoma tawduna layri hojiksu. Macha mayam layringayduda hayrei. Imawa haygi nakhoi punna layringay sida. Ningthemna kaidawre ima. Imagi sasi kainoma tawwi. Yumse karigumba ama tawbagum tawwi. Hanaga manadaba ama. Henthoina amuk. Ima kaidawrange. Rishi mamada yinglei. Khangde. Imagi sasida yamna hainadaba sahum ama toina phawi. Lai amta khurumningi yengthoklaga. Mita sunupi ama toina ui. Kanano su khangde. Yumsida mahakna toina laklibadu karigino. Mamana hairakliba wado tabadadi thazaba ngamloidaba wani. Adabu sanahalde madu tasengna phauramgani haiba khangi. Khangle haidunasu sanahalna wado hairuba yade. Maramdi madu chatnaba yaroidaba wani. Butpret haibasi kanamatana lay haibada asengba thoi haibada thazaba watkani. Science and technology asuk yamna chawkhatlaba matamsida kadaidagi buttamnabano haibana chingba wafam kaya amadi soidana lakani. Risi so mangonda manglanda hek uriba saktam amadi phazaba mafam amukta udriba kaya hek uba magi room maktada marakta mami sami hek ubagum tawbasingduga mamana hairakliba wafamduga manarabra haina khalai. Adubu madu oithokloi haiba maksu rishina khallaga mamagi akibado thaina mapana tawkiba sagumlaba lichat mamabu otnaikiba mayamdugi trauma soidana oigani khallaga hairei. Ima wakhalna oirinida pangkhanda khanjillaga laiganu. Hojikti nacha mayam leirasidi nungaina leiradawni. Ningthemna amuk. Ima ahenma wakhal khanjillabo nachana mo asuyam leirasidi. Natte wakhal awaba khande. Imana haibasu illu. Ichasingna thabak chatpada asoi angam thokani. Ima pakhali cheksinna chalo. Sanahalna su themjillai. Itaima haksang soknaba kai pakhanda khanjillabo. Ningthemna magi nupida tapna hairei. Ima singa sigi hidak chaba natro. Pisarabani loina. Mamagi wakhaldo anaba ama oire haiba khangbanina rishi mamabu lengon biduna hairei. Ima koiba chatningbra. Itaima tamo akhoi mayam koirusira. Angawbasidi imana koirusi haibro. Cheksinna thabak chathu haibani. Hoiba imana haiba induini. Illini imau puro haibadi yadraga. Nataimaga nang tasanagana imung puraklibase kayam kuire. Imaso ahal oire. Imau uhalagi haibadi nang khandene ko. Henthoina. Tas ima kharayam haizalo. Korona. Ima dasi ginupi masak phachap am leibane. Ima gi sebaga am tawbi tejani da. Rishi korau da pairap yinglei. Korau uda basaduna laithok laikre mayam dunoi. Mamana. Kayam phazagene aigi imau ahandagi henbro. Ningthemna. Yalamni thazadebo. Leem gidraba nupa sida masak phazabi nupidi napam daw mandeba. Mahagumba aribi oiramni. Kak laurammaneba. Aigi nupina damade helamni khangida. Rishina amu. Kak lawa kaina. Mapung pharakpagi yam phazariba timing duni hojik leirise. Tamucho itaima se thizingine na puraktabani. Nanau pina hele phazabadi itaima saw yade he. Henthoi noklaga. Puraklone inaw nupi phazabi do laklaga lekai de inaw nupi phazabi ma phanglena chawthokna chatkeba ai. Sanahalna
अखोई कोरौना तंबदा नर्सनी हाइदा ऋषि कोरौबु येंगलगा सुक्लप तौनो कौरई कोरौ किरु येंगलगा फमलंबदे हगुलगले अहाव दासी कई हाइबनो नंगना तासनादब तंब पाउदो तरेट मखागी पाउ अनिरग हंदे दासी आई चले मयामदु कोरौगी वादो ताबदा वावा नोकलेई ऋषि इकायरदुना मयाम नोकपदुगी तांजा लौरगा हगुत्तुना चंख्रे सनाहसु मपानदा मथंदा थोरकलगा युमगी मखा थंगबदा सेमलिबा लैकोल मचा लैरिबा अदोमदा लाई मफमदुदा मथंदा मरुम अमदा फमलगा मखुत ओइगी खुबाक तो तिंगथोकलगा येटकी खुबीदुना खुबाक मयाइदुदा कन्ना नमसिलगा ममित उशिल्ली येंगलिबनी युमसिदा तौरिबसी करिनो हाइना ओरे तुंगदा लाकदबा पुंसी मतेक अमसो मचिंदा तपना सोली इस ओंथोकना येंगसिनख्रेदा नमो ताइबंग मीसु नत्तबा नंगना मिरक्सिदा लाकलगा मीबु ओटके खल्लबको नंगना चाखिबा महु अदुगी मयाक चमहंद्रबदी नंगबु माइथीबा पीबदी खरा लूना थोकलगनी करमना मही चमहनगनी मसिदे तासना वखल अमरोमदा लैरिंगे तुंगदगी ऋषिना कौरकपदुदा सनाहल ममाई सत लैथोरई केदोरे तासना करिसु तौदेदा कोरौगा लै चारामता लौमिनरुचो तखेलैना नमना यहलो अइनसु हाइदि हाइख्रबनी तासनाने येंगला लौरो होय होय नंगदि चथोकदबा लैब्रो खंग्रे येंगिनी नोकनिंगलुरा माले पाखुमदुदा सनाहल नोकलम्मी ऋषिसु हल्लगा नोकफे तौखी सनाहल लैकोलदुदै थोख्रे हेरोदुदी मखा ताना लैथहौरी पॉकेट हापलिबा मोबाइलदो तांजादुदा मेसेज लाए लौथोक्तुना येंगलुबदा जेसिकागी ओइदुना लैरमली दारिसिया मेसेज कसे अमता उद्रबो कइनो इंस्टादसु व्हाट्सएपदसु फनेयाम थाबसे अमता रिप्लाई पिबिद्रिसिबो याम क्लोज ओइसिनबा मतौदुदा हैनद्रे फोनदु मखुतना ngahak पाइदुना ले ngaha leinaga status war tawruba numittuda tharakkiba message to reply tawdabani leina khagtadani mana hanjin disturb oiruba jessica ki mr message na mahele rishina hainadaba mangonde hanjin ba acting tawbudu khangi hainadaba adunabo magi message ignore tawribani hanjin ikai khangdana message thazalakpaduda reply am dipiri thabak chille handakte ngaiduna leirambaga chap hemane hale khudaktuda sadekta thainadi am luna tawbiramani aigase hojikna thaidana chele nupiga koikhra male accident da soklinge da di farabo na yam haibi hojikna ai kawre amu khongse sokninge ai sokpana bu nungai ba thabak lo jessica angang macha dawna adumba wado haigano sokningde na bu kana nungai ge anaba pam ise darisi ne ignore tawba hemalakpaini sina takpadi aina darisi se kyam khanjai du yengu risi nokpagi emojim thazai wahi du oina reply pirakte nokpana kanarai darisi nipi koira ba haista khomo o hana gya manade hanakti yam hongi status story na marolama romantic ngakta akhodi long na kele adumai tawsalakpadudi time change tawbugum season change tawbugum environment change tawbugum ऋषिगी हक्चांग दा पालिबार ऑर्गेनिक एक्सटर्नल इंटरनल लोइनमंग चेंज तौरक पाइसे नेचुरल ने सिदे अइना चेंज तौरगे ngamba nati yam hongi hairaga lairik oina taksila isina kaino ahongba leinaba isorna sillabanina ahongbadi adum leire I jessica darisiga khangnaba numitai aingonda leikiba ahongbadudi darisina khangbide jessica angang oina leibana mina nungsibe henmani Jessica ikai ki ga loina makre wari sanare do message ni matagum ikai khangda thazilai dari se ai nang bu yam nungsirure message to obada chimal chingram noi aduga reply pirei celebrity na wai jairabani Jessica ahen ba pambini ahen ba thibini chagat charang naraga leiba angangi haiba adum khangi rushina mana hairiba wahaido munna khanjiluradi apawba celebrity me am leirabani ahen ba yenglucho haibani ngahaki nungaibagi time pass oina wari aduk sana bagi wani Jessica gumbi nupida serious tasingadaba nupanati
ngausin nei nupi mayanga message thanaduna din lenba yaba lelagata laglaba nupani risi unase hairaga coffee thakluni ngehak nong nini message thanaramaga matung tarakpada hanna phok yengdi haina bisu oirabani mana hausin ikai khangdaba saklon loduna message thazin bado nupi dudi laina na ahan mani laina khakta dusuni thamoi mana khoida zabi thamoi mana nungshi jabi thamoi mana pamjarubi maha khakta na oikre apam basu nungshi basu khoida basu maha khakta na oikre angawbani angawba mangaw thina ngawba lamhen mani lamhen ba nungsibi ama khakta mangaw thina lamhen ba lamhen ma mahakna angawba mahakna tawthorakpa jagatnaba matawduna lanjadabi thamoi di magi thamoi gi nungsi jelda nungsi dandi piduna phadok tahanbasu ngamido angawba mana punsi chupa Jessica risina hairido gyan taba ngamde amuksu hairei ikai ba loina thadog haizarini thina su cherakano ai heni kai khini dari sidi asengba odringi dagi atung ngauzare ahan ba thengna ba namitu dagi di ngauzabade hendok laga nungsi ba haibado aingonda su phawkibani sisu aigi ahongbani isorna semlamba ahongbada yawrabani nangi apamba aigi apamba khenai mayamgi seba tawbani aibu uba kayana ngaunaba nungsiba apamba phawba kaisu kaide ado rishina nungsibade amakhaktani mayamdo natte mamal laina thamkre thamoida sina aigi apamani nangi apambadoge khenai Jessica aigi thamoidi masa khangbiraroi sira wari se haina boide sida tasilaga matam mangnabani nathauda pukning jangu oiroidaba wakhalda matam manghanbadi pamui maduna fattaba oirakpasu yai mangjaba ngaktani darisi nangi sidi ai ikairaga tokle op chat credisi message to hanna yenglamdre handakti phone do pocket ta hapchillaga leikoludagi masu thokre ngasi no nganbadagi rishi leinada message thadri online check tawbadi lepte message thadraso ngak later online sum leiba thengna baduda khalli ngasi off lei jalo nan ge di nungtilsi online su lei tabani wakhal do khallinge amuksu on thak leiri hadak ti rishi khubi ani do control nga maudre angaw nu sitta khubi ani do paisun kre hai coffee thause somna leina do ngasi no ngan bade rishi gi message leram da baduda khitang di masado kaidorabano kaina khanjabusu yauri poni chinda phare yelaktre haijarasu thamoiduna de yaningdri tharaktre sauningi tharakle mi ikhoido saugatpa message ngakta reply sathalli thau jo kaino thakninga aidi thakningde itom thakpatan le weather mata siga cafe da night om phamlubado bit leiroi nanga jase coffee date match amta tawrse nong ge thili chubusida nungai roi drane bike the long drive tawruse su yai yam romantic oidu jala nangi nupi myam leidaine moida hairucho nupi mayam duga chatningadi nang hairaktrasu moida tum hairuni chatning manupi nangonda haibe wani phajana haibda su kya yadi nangse angang ama oibai thiemaga haina tanaba khrasu yaw lam i ani heladana lamhen bai thabak toradi ai ubada kini angang macha pik chuna te aise nang dab tor ki to manra yam ki gandabro nangse leina message makhata na halaktre ob chatkre ngasi di risi khangsaw sawning lei mai ka da phamlam bani phuk hogalaga phing na thorei isaw sawba safam da magi car do kanni ka thodokhi som da leina mapai manang chatnaba tawri nong phadok chatke khanba numittuda nong amuk tasile hangbra yengki gi haina phamduna minute 10 musu lei thoreng ha tit sum chura leibaduda oiraroi khangladuna satin ama tuplaga thorakle rain adugi he ge lan thokkibaga magi tungda ngasai de thorakpa ngairi ba nupa duna hairi gari manungda yauriba atopa nupa ani duda asida satin tupa chatli nupi sini ngamnaba faro wadu hai kibaga machin ban chinglap noglei
aduga mana maning situda lemna thausadana fammi leina lerak tuda mathanda tapli thoragle nong tabanina mi su amatta chanade tung hanasu yenglakpa natte matungda black color gi car amasu inarei haibadi khangi adu orasu madu kaishu khanjilode mana chatliba mapadu hek yobaga mamai mamit amatta udaba nupa ama sat kumtharaklaga leina da nongmai namai leina pakhat poi kei boi laurei kaino kanano hey lawgana hek lawbada ha le khanguna chango gari da kakalo he ha hai bu phok nang hode driver se ta phamlam nupa du su kumtharaklaga leina du machin mensilaga namphu de insila I manungda maningi situda khangin insilakpaga amuk nupa amana makhut phakre nupa ani du sasat karaklaga thuna gari do kanna thokre leina kutlaw lawi kanano noi mamang da family ba nupa ani du di hanna fok yenglakte maning sita family ba nupa du da leina yengle marks upsili aduga kep uppana masak tu khangre makhut to hojiksu satopa ngamdre masak khangdaba nupa aduna kanna paisin khibana nupa du ki mamai machet ama pho ogi ngamde leina kanano haini yengnaba kanna hone nupa du mamai khazik non khallaga leina gi mamit tu de yengsilei leina pisum suklambadai mami law thorakle rishini kanamta natte makhutu ngamnaba satoklaga handakti rishida popo vekta thazilei sawning mehen manbadagi kapning su tori makhut macha du na phobu su lepte ngabrona nang na koksak pro bana nang na ise sana bod oinu ubra aise swamu sitri kai gino aina nango da kai lan khage kai gino ba nang nengo da su ya patrisibu furakli ba makutto ngakthu irishi obli ba marks ka cap ka du law tho aga hairi ngai ko saurakino saugono har ga ya bro nang na torise nang chummi na khanra ba asu kyam na senior oiraga adu kyam nem jatri to kai gino rishi di no mi tori ikhai ba khang mande ma hairi thawa sadana fazana aina coffee tha ose haibada yadaba natro adudi nongmei namaga phaba taba yam ki dabaga sadana nangbu ki de haide hosukta ha kapi do gaigino na pa to be kapi ba si hairaga leina mamai du lai thoklaga tumin phamkre mapi ru su sasa tai thui mamang na ngasai de family ba haristo murum soli sibam nabam khangaroi dabani aibudi sakta siga tinyarobadai coffee date pu babu nomei namlaga phayami masana yadaba nupi se crime na mana tawraga dandi di aisu yawna phangdoini nupi na yadri hairadi kok tok diba yadaba nupi sida na mahel mana chongsin na tawriba dab khara taw nomei marusu yawdaba sina nupi amadi lai na phakre haris na murum soli do kaino khangda khei ngangi do taraga rishina wa ngangadi mayam ta na ngang yadro kayam haijade ai kihan khangandradi anam kan be henjile nongma yar kan tumi leigre se si hairaga rishi mamai lu tharanu I leina de sauraga fat yengle machin ba chiksin nei rishi do leina ne yenglak paduda no pa khangsin na bo na bada hanamuk su harisna murum soli maru yawdaba nomei ne haidor adi aina celebrity gi izat loina mangning asi korau gari thongna haris de yingi nokning le madi tawriba mayam duda adubu nokte tumin thauri wa sunganglakte leina di wa yam ngangning labani changsilaga rishibu makhut pena su phuningle adubu haris ka korau gi yawbaduda leina tumin le rishi phone puthoklaga leina na sauraga thoknaurom da mamai onsil leiribado tumin na photo kaplaga leina udringe sat amuk lok toksinkre photo du leina na sawan na bahidak oidoribani leina sauraga kem kana roi khalladuna rishi da takthaduna hairei ai babai manak chatnaba tholakpani swaida lehorage ai wadu hairakpada koro rishi da fat yingle rishi sumana tawrido leina na yam saurumgani khangi oplei haiba khangbadagi namdana puge haina anam kallubani asumna mapai manakta chani haibadi masu khangmanate korau da gari khamo haina ingit pibaga korau gari break khangpa phai leina gari du e kam khambaga hangtoke tawi thongdo adubu rishi na makhut phakre ngai ko phana sounding na su tap thaina pido sor sang no hondoi rishina noibani kumo hailaklani khanglabani haristi hoi yani mathang nupi chelam dai da amu haibiro nupi phabagi order laujari
ꯁꯤ ꯍꯥꯏꯔꯝꯂ ꯀꯨꯝꯊꯈ꯭ꯔꯦ ꯒꯥꯔꯤꯗꯩ ꯑꯗꯨꯒ ꯅꯣꯡ ꯃꯔꯛꯇꯨꯗ ꯊꯧꯁꯥꯗꯒꯩ ꯒꯝ ꯆꯠꯈꯤ ꯀꯣꯔꯧꯁꯨ ꯂꯩꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯍꯔꯤꯁꯄꯨ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯇꯥꯟꯅꯩ ꯇꯥꯃꯣ ꯍꯔꯤꯁ ꯉꯥꯏꯈꯨꯋꯣ ꯍꯔꯤꯁꯅ ꯂꯥꯎ ꯍꯣꯁꯄꯤꯇꯥꯜꯗ ꯅꯌꯥꯝꯕꯩ ꯅꯨꯄꯤ ꯑꯃꯨꯛ ꯌꯦꯡꯉꯨꯁꯤ ꯑꯅꯤꯗꯨ ꯃꯣꯏ ꯊꯣꯛꯄꯅꯤ ꯂꯩꯅꯥꯗꯨ ꯁꯥꯇꯤꯟ ꯐꯠ ꯈꯣꯟꯗꯣꯛꯂꯒ ꯀꯨꯝꯊꯈ꯭ꯔꯦ ꯔꯤꯁꯤ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯂꯣꯝꯗ ꯂꯥꯛꯏ ꯑꯃꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯇꯤꯟ ꯇꯨꯞꯂꯒ ꯂꯦꯞꯂꯤ ꯂꯥꯛꯑꯣ ꯑꯩ ꯊꯤꯜꯂꯒꯦ ꯌꯥꯔꯦ ꯑꯣꯇꯣꯗ ꯁꯨꯝ ꯆꯠꯀꯦ ꯁꯨꯝ ꯁꯥꯎꯍꯜꯂꯛꯀꯅꯣ ꯑꯩ ꯔꯤꯁꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯁꯥꯎꯍꯜꯂꯔꯣꯏ ꯍꯥꯏꯕ ꯑꯩ ꯁꯨꯃꯥꯏꯅ ꯅꯣꯡ ꯃꯔꯛꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄꯣ ꯍꯥꯏꯕꯅꯣ ꯂꯦꯞꯄꯣ ꯅꯥꯒ꯭ꯔꯣ ꯅꯪ ꯅꯣꯡꯗꯣ ꯆꯣꯠꯂꯒ ꯅꯥꯔꯁꯨ ꯅꯪꯅ ꯍꯤꯗꯥꯛ ꯄꯤꯖꯗꯣꯏꯁꯤꯗꯤ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯌꯨꯝꯗ ꯀꯧꯗꯣꯏꯅꯤ ꯑꯩꯗꯤ ꯈꯨꯃꯛꯇ꯭ꯔꯦ ꯔꯤꯁꯤꯗꯤ ꯄꯨꯡꯂꯨꯞ ꯂꯨꯞꯄꯦ ꯑꯗꯨꯝ ꯂꯦꯞꯄꯤ ꯂꯩꯅꯥꯗ ꯌꯦꯡꯂꯒ ꯂꯩꯅꯥꯗꯨ ꯔꯤꯁꯤꯅ ꯁꯨꯝ ꯂꯦꯞꯄꯗꯨꯗ ꯍꯥꯏꯔꯛꯏ ꯅꯥꯔꯅꯤ ꯍꯥꯏꯕꯅꯦ ꯉꯥꯎꯕ꯭ꯔꯥ ꯅꯪ ꯑꯁꯨꯛ ꯀꯟꯅ ꯇꯥꯔꯤꯕ ꯅꯣꯡꯁꯦ ꯈꯪꯗ꯭ꯔꯕ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯁꯤ ꯀꯅꯥꯅꯣ ꯑꯁ ꯌꯥꯝ ꯑꯅꯝ ꯀꯜꯂꯦ ꯑꯩ ꯌꯨꯝ ꯆꯠꯇꯣꯏꯅꯤ ꯍꯥꯏꯔꯦꯗꯅ ꯌꯨꯝꯗ ꯆꯠꯄꯗꯨꯅꯤ ꯑꯩꯅ ꯊꯤꯟꯒꯦ ꯍꯥꯏꯁꯦ ꯑꯩ ꯅꯪ ꯄꯨꯔꯒ ꯑꯇꯣꯞꯄ ꯁꯥꯏꯠ ꯂꯝꯕꯤꯗ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯅ ꯑꯅꯝ ꯀꯜꯂꯤꯗꯨꯅ ꯑꯅꯤꯗꯣ ꯑꯃꯅ ꯍꯥꯏ ꯑꯃꯅ ꯑꯃꯨꯛ ꯑꯃ ꯍꯥꯏ ꯑꯅꯝ ꯀꯟꯕꯤ ꯑꯣꯏꯈ꯭ರೆ ꯃꯔꯩ ꯇꯧꯅꯔꯤꯉꯩ ꯀꯗꯣꯝꯗ ꯆꯦꯟꯊꯣꯔꯛꯄ ꯅꯨꯄꯤꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯂꯩꯅꯥꯗ ꯊꯦꯡꯖꯤꯜꯂꯛꯏ ꯂꯩꯅꯥ ꯈꯪꯇꯦꯡ ꯊꯦꯡꯂꯛꯄꯗꯨꯗ ꯇꯨꯁꯤꯜꯂꯦ ꯔꯤꯁꯤ ꯂꯩꯅꯥ ꯇꯨꯈꯤꯕꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯅꯨꯄꯤ ꯑꯃꯗꯨꯁꯨ ꯇꯨꯗꯨꯅ ꯂꯩ ꯔꯤꯁꯤ ꯂꯩꯅꯥꯕꯨ ꯆꯤꯡꯈꯠꯄꯤ ꯁꯣꯛꯄ꯭ꯔꯣ ꯉꯁꯥꯏꯈꯩ ꯌꯦꯡꯂꯨꯗꯕꯅꯤ ꯅꯨꯄꯤꯗꯣ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯏ ꯑꯅꯤꯗꯨ ꯎꯕꯗ ꯃꯅꯤꯡ ꯈꯪꯍꯟꯍꯜꯂꯒ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯊꯤꯜꯂꯤ ꯌꯥꯝ ꯄꯥꯈꯠꯅ ꯑꯃꯗꯤ ꯉꯛꯅ ꯃꯨꯟꯅꯁꯨ ꯌꯦꯡꯂꯤ ꯂꯦꯞꯂꯤꯕ ꯑꯅꯤꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯂꯩꯅꯥꯗꯤ ꯀꯤꯖꯔꯦ ꯔꯤꯁꯤꯗ ꯐꯠ ꯌꯦꯡꯂꯛꯏ ꯔꯤꯁꯤꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯀꯩꯅꯣ ꯈꯟꯅ ꯍꯪꯉꯛꯏ ꯀꯩꯗꯧꯔꯒꯦ ꯌꯥꯁꯅꯥꯅꯤ ꯅꯨꯄꯤꯗꯣ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝ ꯁꯣꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯔꯤꯁꯤꯒ ꯂꯩꯅꯥꯒꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯍꯦꯟꯅ ꯑꯀꯤꯕ ꯃꯤꯠꯌꯦꯡꯅ ꯃꯨꯟꯅ ꯌꯦꯡꯂꯛꯈꯤꯕꯅ ꯂꯩꯅꯥꯗꯅꯤ ꯂꯩꯅꯥ ꯌꯥꯏꯁꯅꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯔꯦ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯏꯊꯥ ꯊꯥꯖꯗ ꯔꯤꯁꯤꯒꯤ ꯄꯥꯝꯕꯣꯝꯗ ꯆꯤꯛꯅ ꯄꯥꯏꯁꯤꯜꯂꯛꯏ ꯌꯥꯏꯁꯅꯥꯗ ꯌꯦꯡꯅ ꯔꯤꯁꯤꯁꯨ ꯌꯥꯏꯁꯅꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯂꯩꯅꯥ ꯀꯤꯔꯦ ꯈꯪꯕꯗꯒꯤ ꯍꯪꯉꯛꯏ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ ꯌꯥꯏꯁꯅꯥ ꯔꯤꯁꯤꯗꯗꯤ ꯃꯃꯣꯟ ꯅꯣꯛꯅ ꯌꯦꯡꯉꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯃꯇꯧ ꯑꯃꯒ ꯂꯣꯏꯅꯅ ꯇꯞꯅ ꯀꯧꯔꯛꯏ ꯌꯨꯕꯔꯥꯖ